Kwakta High School Thingjillagani Kwakta da lenga ki makhada leiba amakhakta ngairaba Class 1 dagi 10 fauba hangduna mahairoi chaniga humfunithoi tamliba aduga chang naina mahairoi chaniga taranipan na kariba Kwakta High School da oza manga khakta leiba loinana oza matik chana leitabana lengakta awatpa oza thabirau haina hanna haizarabasu tabidabana chatliba tha asigi lakliba tang manga ningthokaba numittagi school asi Thingjillagani haina All Kwakta Coordinating Committee AKCC gi Vice President Ifamayum Raju Khanna fongdokre All Kwakta Coordinating Committee AKCC na sinduna Kwakta Kaithel da leiba committee asigi office ta pangthokpa paugi mifam amada wafam asi fongdokhibani Raju Khanna makha tarduna haikibada Kwakta High School asida primary amadi upper primary haina section ani thokna khaidoi primary gi section da oza manga leigadaba ama fauba leite upper primary da headmaster yauna oza manga khaklei tasengna leifam thokpa masingdi punna oza 10 dagi taroidabani aduna headmaster na office ki thabak chathokiba matamda oza mari khaktana lairik takpana mapung fana lairik takpiba ngamdre maramasina education minister local MLA amadi mari leinaba department tasu oza watpa thabiraknaba aiba cheral pisinkhiba chahi ani helakle chatliba chahi asigi mamang thagi tang mapandasu education S ki director amadi mari leinaba official singda che thaki adubu ngasi faubada paukhum amata piraktri amadi oithokpa yaba lambi silakpasu leite maramasina leingakna oza thabiraktriba fauba committee asina Ampya Jamiatul Ulema Kwakta amadi Kwakta da leiba loop singa khuchamnaraga lakliba tang manga dagi school asi Thingjinbagi warep asi lawrakpani masida mahairoi singi yaifanaba Manipur da leiba mahairoi loop khudingmaknasu mateng pangbiu haiki paugi mifam aduda All Kwakta Coordinating Committee gi thomi singsu saruk yaki High School amada oja manga khakna chalairaga leiba haibase yamna pendaba angangsingda niyom chumna laik takpiba tambiba ngamaroi dobuki phibam amada leirabanina ikoi school asi lakliba ningthokaba numitagi oja tharaktri phauba close toksinba tare masigi damakta ikoina hana mamangda mari leinaba department singda che kaya thajakhare hanjil adubu ngasi powda respond ama powba pirakte aduna maram warakanda ikoi hairiba khongthang asi phirebasi lokhacharapani maram aduna leibak ikoige Manipur da lebiriba student organization MSU Desam KSS Loinana MSF lebiriba student organization pumna maknasu aikoigi Kwakta High School da leiriba high school asida amutang lengbirakla wadiba khuding makase amutang yangchinbirakanda All Kwakta Coordinating Committee amadi Ampya Jametna tawriba thabuk asida asauba support pibirakanda amutang afaba high school amu oihansi haibo wafam ase ngasigi press ki kuthangda miyang mafamda paujel asi pijare